Manipur Da Thokliba Irang Asigi Waroishin ama Puraknaba Center na Nakal Animak Wari Sharaba Yai HAINA LAMLAI Asigi MLA KH IBOMCHA Phongdorakli Kuman Lampa ke Youth Hostel da Nupi Miron Misingi Damak Akhanana Hangliba Relief Camp da Ngarang Numidang Pangthokiba Ipan Thabaki Thoram amada Paumi Singh na Hangba Wahang amagi Paukum Piraduna Mahakna Wafam ase Phongdokibane MLA KH IBOMCHA Makhatana Hai Hauzik Lamdam Asida Thokliba Irang Ase Yamna sensitive Oiba Wangang Bada Yamna Luba issue amane Laingak ki Maikai Dagi Su Paikat Payaba Thabak Thoram Kaya Ama Leptana Paikat Le Madugi Manungda Arotpa Afongba Kaya Amaso Thamdaba Yadabage Laingak Asina Manung Mapanai na Chatpane Masida Miyamna Lana Lawigano Hauzik Thokliba issue ase state ki issue ni Masida Furup Kanglup Natraga Liningi Kedaba Laite issue asigi solution Purakpada Miyamgi Mateng Yaudana Laingak Kaktana Ngamgadaba Natte Laibak Thibade Hauzik Thokliba Irang ase state Laingakna sponsor Tauraga Thokhanba Irang Amagum political party Kharana Uhannaba Tengkhang Kayada Hotnaduna Lakli Irang Asida Miyam Bulana Lamjingduna Chauthoknaba politicize Tobigano Irang Asina Maram Oiraga Lamdam Asigi Micham Miyam Kham Thengna Wanarabane Maramaduna Aikoi Mayam Amatoina Punsinduna Awaba Mikup Ase Thengna Minasi Haina Mahakna Makhatana Phongdokhi Nakal Animak Union Home Minister Amit Shahana Manipur gi Irang Asidama Pan Lamge Khut Yaude Terrorism ge Mamita de Irang Ase Furup Anigi Marakta Thokpa Irang ni Haina Phongdokhiba Wafam Adugi Matangda Paumi Singna Hangba Wahangi Paukhum Piraduna Mahakna Hai Parliament ta Pukhatkiba No Confidence Motion amada Manipur gi Irang Ase illegal immigrant amate drug mafia singna sponsor Tauraga Thokhalakibani Haina Union Home Minister Amit Shahana Phongdokhiba Laikhrabane Parliament ta Pikiba Warol Haibase government ki official oiba statement ne Madugi Matung Tarakpada illegal immigrant sing Manipur da Changsilakpa Thingjin Naba free movement regime FMR Lautokhiba border fencing amade immigrant sing ado masak khangdoklaga makhoibo matam chana deport tawkhinaba khongthang sing fawba paikhatpa hokre Hauzik Irang ase athubada Waroishin ama Puraknaba Center na Nakal Animak Wari Shananaba kana hotnare Wari Shanaba ase kaidanaba mahakna wafam ase Phongdokhiba oiramba yai haina mahakna phongdokhi Parliament no confidence ukhatkiba ko 23 August adudamagi reply da haigiba kanda masi illegal immigrants sing to drug mafia sing kari sing Myanmar rom dagi changsalakpasina rohanba irang ni haina admaina pikhibani ado Parliament da PYCD amna official oi polamani mana Parliament da haigibudugi matungina border fencing tawre border fencing tawbasigi matang da zu press na border fencing tawrisi Manipur da thoiba violence siga mari leinabra haina question ama hangbada mana koigi mapandagi changpa singina thorokpa irang ni aduna home ministry na border fencing tawbi decision si lawre aina ma adum haigi Nakal Animak si Wari Shanari masigi amicable settlement ama thoidana lakani haibe kamenam su tawi adu argadi adu ba solution mo porpa yana ba honabada haibra haibutu kitang pai khanba chumbra haina ai mai thamjaki